Good evening, everyone. I'm from Manipur, but I'm not a Manipuri lady. Lady na haribu wasi asumba ngaktani. I am from Manipur. I am not Manipuri lady. Wafum asi mayam sumaki wari asi tarabdi soidimaki asumadu khangani. Glady gi mama asi Myanmar dagini. Hauzik photo da uriba asi Glady gi mama ni mahak naupure Glady asi mama gi pibuk nungdi yaurabani. Glady gi mama na amadi mahaki kangbuna mapa oibasing asi satkiba yaroi aikubu thadukna satpa yaroi haina thingbegi photo aduni sida uriba asi. Makoi asi Myanmar dagini. Myanmar gi irang na maram oiraga Myanmar da laiba ngamnamde. Makoi Manipur onda sangakhi. Video sida uriba si Glady gi mama sing Manipur da pulap sangakhi ba photo aduni. Matam aduda koi gi more da jagoi sabi kaya ama tholakhi badu Glady gi mama su yauki. Matamduda jagoi sarba matungda mama mirolaba matungda mohiki mapa haibati Bharat lami adu Manipur thadokuna transfer sakhi. Matamduda Glady gi mama amadi mahaki kangbuna nakhoi sakhiba yaroi haina thingkibagi photo aduni mafam sida uribasi. Aduna ne nupi asina I am from Manipur, I am not Manipuri na hairibasi. Mathangi video asina nahan tang nipan numita kukina sathagiba kangpokpigi agitation aduda yamna popular oikhiba nupi ama khangni. Nupi asi Glady ga leiminabani. Glady mayum pale aduga macha nupi ama leire. Macha nupi adu nupi asida sinarambani. Nupi asina ngasai Glady gi mapaga Glady gi macha nupi ga ani asi unahan gi haiduna Glady gi mapa adu thirakpani. Aduna ne Assam Rifle amadi BSF ki khudang pai dana mahangna thiribasi. Glady gi macha nupi adu agitation marakta yauki. Mahapu kadai da leibagi haina thirakpagi saktam aduni sida uribasi. Pau phaungnare khangnare macha nupi masak khange mapa ne agitation kadobu yaurino nangsu nama dongna na boktung toragera na phudarakpaduni macha nupi asi lam heli haiduna phudagibagi saktam aduni sida uribasi.